Municipal Council Tara Nipan Amadi Nagar Panchayat Nipan gi Mikhal gi Fall Haidok Pahokre. Amadi Target Sai Complex Sariba Building Khara Quality Control Tokdabadagi Sanaroi Shinglaiba Kibadagi Mimda Chanakre. Kurumjari ISTV ki Manipuri pau miyang tabir basing butaram noksari hoji pau sandong na bijari Municipal Council Tara Nipan amasung Nagar Panchayat Nipan gi mihut khanana ba charkiba tang tara mathoida apunba polling station jamanga marfu tareta voter masing lakh ani lising unra taruk chahum sumna ani na bot thadakiba asigi ward sani humbuta mapan gi mihut amasung ward development committee gi members changwa yankhai nipan khanana ba gi mikhal gi fall haidokpa ngaseu pung nipan dagi hokre Mikhal gi fall asi Imphal East ki oina district headquarter Porompate laiba DIC complex Jiribam Municipal Council ki oina ADC Jiribam Imphal West ki oina Lamphel de laiba DC office complex Bisnupur ki oina Bisnupur DC complex amadi Thawbal gi DC complex apangthokle Bod masing thiba loiduna maipak pa mirep sing yaukre Bod masing thiribam pham singda pamdu thokdok thoktana ba security force na akan momong da ngak sanbe ki thabak chathari Real है जी नुमाई तक में ही जे ओ चला ला Jiribam Municipal Election gi Ward Councillor Taragi Board Masing Thiba gi thabak loishin kre Mikhal asida Congress manga Independent manga na mai pakre Ward members singi oinadi hauzik bot masing thiba ki thabak chathari hairi Handak sakhiba tang mari gi ayu ngan bada Manipur da yuhara hakhiba aduda Tagyal Delariba Sports Authority of India Sai NERC Tagyal gi complex manung da sariba building khara akai toi thokre masna maram oijuna sanarui kaya ki bedagi mayum da chanakre complex aste maru oina amanga ta thon graba singi manung da girls hostel asisu amani girls hostel asi hauji repairing tobugi thabak yamna kanna chathari repairing tobugi chathariba thabak thong sing asi sanarui sing amadi mari leinaba sai gi authority kharna di penadre Crack Chalaba Walgi Mafam Gada Jalina Mathak Kupshilaga Yopi Thaduna Amuhana Plaster Tobugi Thabak Chatari Wall Crack Chatlaga Plaster Kaktana Menam Honariba Thongasi Sanaroi Kayana Yanindre Mafamasta Leramba Discipline Mapangi Apunba Nupi Sanaroi Jamakun Laiba Kibadagi Hostel Thadok to the Janakre Hostel Asi Inglesing Tara the Pangtokiba Commonwealth Kitamakta Central Public Work Department Sakivani Housing repairing Tobugi Thabak Asisu Hariba Department Asin Sathari Manipur da Paikalakpa Thabak Thorum Singda Central Public Department Fauba Mong Maril Nine Thabak Dog Drabra Haibaging of Fauri Hari Sanabagi Power House ni Haidariba International Amadi National Sanarika Putoliba Manipurgi Yamnamaru Mama Oiriba Sai Complexa Semga Sagaliba Thabak Singda Quality Control Torokta Asida Sanarika Penadre Mấy cây bèo nào? Không có gì. Đây thế này mới cho nó phần bờ kèo mới sản phẩm. 33/11 kV substation Kanglana Konma Maphamgi underground cable pubagi thabak chathavana substation isna konba hata Golapati North AOC Jingmairong Khongnang Anikara Jwelalen GM College campus Haribam Phamsingda January gi tang tara taruke yupung tara dagi nungthil pung ahum phawba mai fangloi haina IED 1 gi Deputy General Manager D Ibosawu Singhana Thadrokpa Cherolamna Khangalagli Assam ni Barak Valley da Choina Khundariba Manipuri lak ahumrongi pibam sokchilagle Nongna hogalogli ba Manipuri sing mamalwal ngangbang taba yaure masagi nat amadi chatnabida ahongba kya lakle haina Manipuri Association North East India Managi President Madhu Chandana ISTV News ko unabada phongdorakli Hiramasda Manipur Sarkar amadi Civil Society Organization singna miyang changbiu hairi Nongma Ikoigi Hariba Chojana Takriba
Manipuri machasingsi mutkhigedra mangkhigedra haibagi akhoida akiba machu akhoi phaujei aduna masigi matangda Manipur sarkarna yamna mateng panggadoba yamna leibanina akhoi madugi su Manipur sarkar da haijege paujel loina pijege haidna lakchabani loina na Manipur da leiriba isinau sing NGO sing na chingba masi mayam sigi su jamna contribution ma pibagi darkar oi haibase akhoi lojei Managi President Modusandra Makatana Fongdorapada Assam da Kundariba Manipuri Singh Lairik Laishu Haibagi Chang Hengalaklabasu Assam Sarkar da Manipuri Singh gi mihut yaugdabana thabak changba ngamnatri haina Fongdorakle Silchar Manipuri Bhobo Nama Sabasi Yam Tangai Padabane Khali Maramdi Tripura dagi Manipur da lai Mizoram dagi lai Karigumba Jiri Gelambina Thingba Matamda Makoi Sentum Pai daba kaya machu yauri apai basu yauri makoi leibham khopam na chingbada awaba kaya nangdaba nati awaba jan nangi maramaduna akhoi kenoda silchada tangai phadana Manipuri Bhobo nama sabasi darkar lei hena ekene khangje larikti phajana hairaba da thabak tobuda thabak ki se akhoi ayamana phangakte Manipuri school da Manipuri ojana oibanatana Ari police kumba sipai kumba kare sakhi banatana apa thabak tadi phangdana akoi adalai riba lai su heiba kanglu se Maharashtra sakhiba Delhi de sakhiba Karnataka de sakhiba Chennai de sakhiba mai khudong saba thabak do je na mai qualification du matungina dum mapana chatna thabak to se koi kasadi gi su Assam de gi su haure masi Amarumda Manegi Vice President oina khallaba Khaidiam Kantana Manipur gi leiriba chana kanglon amadi art and culture kanana bhonabada lamdamasta leiriba art and culture gi institute amadi NGO singna Assam gi mafam singna khundariba maite singda takpi tambi haning gi pamba phongdorakle yelong mising kanana bhonabada Mizoram sarkar nadi ahen basenpham thadaduna tongan ba thabakya lakhaliba asigumna Manipur sarkar na su thabak paikhat haningi haina phongdorakle gi wang model leiriba khungang singchiga akhoi gi pungjei bagi अखोगी मोइबुंग खोंबगी इसई सकपगी नत्रगा अखोगी लाई हराउबगी माइबी साबी नत्रगा पेना खोंबगी असिगुम्बना सिंगबा अखोगी मणिपुरी गी तंगाई फदन लेतब जाद्रबा मुत खिगदौरबा पोसक सिंगदो मुत्तनबा गी तमक्ता अखोई मणिपुर दा लेरिबा NGO singna natraga sarkar gi da akhoi gi Jawaharlal Nehru Dance Academy gi maigei dagi natraga na akhoi gi atei leiriba sangsar sing sigagi akhoi gi training na chingba se tawbiraga hairiba singse Manipuri singchi khudong chamba se pibiraga di makhoina akhoi gi Manipuri haiba jati du gi muthagadaba dagi akhoi kanba ngamgadaba pambai se leigadra Mitai bu scheduled tribe ki list salhanna bugi damakta khana ne naba mifam ama laglibu tang tara tareta Thau Sports Complex ta pangthokna ba sem sakre Mitai singilam nat amadi saktam bu kanana bugi khongthangi masina Manipur gi apun bagi saktam da hena chachin hangani haina scheduled tribe demand committee of Manipur na khangalagle Handak earthquake na maram mojuna ima kaitel ani akai toy thokpadagi kaitel phamba yadaduna ima kyana khwairaman kaitel gi samu makhong yauna tongan mamaphamda lambida popham phamnari basigi awaba koknaba sarkar na pekhalakpa khongthang ama oina thangal kaitel gi lambi gi sarukta matam kharagi oina kaitel sabagi thabak yamna kanna sathari yamlaba dukan singi mamang maktada lambi gi matai da kaitel sajilakbu yadingda phongdoktuna ngase thangal kaitel gi dukan sing thong lonakhi Amaramda dukan phamamyu amana phongdorakpada kaitel sajilakpa asina sathok jasinda khara nungai trabasu pot chitpagi jangdi hengeni haiba wafam phongdong narakpa yauri Lamlong kaitel athu matamda sabinaba Manipur gi chief minister da Union Social Affluent Kurai na taksan khre Lamlong kaitel asi tongan ba furup kya na puphan phamduna nongmagi chara tanpham oiriba Imphal jela riba kaitel singi marakta ariba kaitel amani hairi Hausilakda mariba pau amuhana Municipal Council tara nipan amadi nagar panchayat nipan gi mikhal gi fohol phaidok pahokre amadi Dagal Sai Complex sariba building khara Quality control togdabadagi sanaroi sing laiba kibadagi mayumna senakre
ISTV की पाउमिंग ताबिर सिंबा मुखना खुरमजरी।